Isagi hakchang kayat atopasingda donate tawduna atopasingi punsi kanba haibase miyoibagi khwaidagi wangba kathokpani haina Governor Anusuiya na phongdokre wafamasi Northeast India da ahanboina laikhidraba miyoi amadagi organ lawthoktuna atopa miyoi singda hapchinduna maipakna organ transplant pangthokpa ngamkhraba Manipur gi doctor sing medical staff amadi organ donor oikiba laikhidraba sarungbam Kennedy gi imung manungda Manipur governor na ikai khumnabagi ngasi pangtokhiba tharamamada governor na phongdokhibane Mohan Foundation amade Siza Hospital and Research Institute Private Limited na sinduna ngasi Siza Hospital gi auditorium da pangtokpa Legacy of Renewed Hope haina mingthonba thauramaduda Manipur gi governor Anusuiya na hai organ transplant mai pangna pangthoktuna miyoibagi punsi kanba ngambagi damag Mohan Foundation amade Siza Hospital ku thagatle Northeast region gi manungda Manipur na ahanba oina laikhidraba miyoi amadagi kidney lawthoktuna kidney gi anaba leiba miyoida transplant tawba ngambase thagatningai ne organ transplant asida khwaidagi maru oiba thodang lawkiba organ donor oiriba laikhidraba sarungbam Kennedy gi imung manung gi kathokpa se changdamningai leite ngaside sarungbam Kennedy na miyoi ani gi punsi kanba ngamkhre masi yamna thagwangba miyoiba magi lichatne Operation asimai pang na pangthok na bahona bada doctor medical staff sing na hona kibadu phidam ningai oiba mane amaromda Operation asimai pang na pangthok na bahona bada district administration amade police sing na laukiba thodang thagat ningai ne Jenims tagi Siza Hospital fawgi kilometer 3 makhai rom sangba lambi asida asoyangam yaudana supna tagi minute 12 da yamna cheksinna organ purak na bahona bada district administration amade police sing na hona kibadu su yamna singthaningai ne Hakchangi kaya donate tawbagi wakhalona si ngasidi aikhoida thamba mathau tai haina mangna phongdokhe Tharamadu mari leinana Siza Hospital gi managing director Dr. Palin Khundongmam na hai Northeast region gi manungda Manipur na hanboina mamang thagi anida laikhidraba miyoi amadagi organ lawthoktuna atopa singda hapchinduna transplant mai pakna pangthopangam kibase yamna singthaningai oiba mane Operation asi mai pakna pangthok na bahona bada laikhidraba sarungbam Kennedy gi imung manung na laukiba thodang adusu thagatabang amloi loinana operation asi mai pakna pangthok na bahona bada Siza Hospital gi doctor nurse amadi medical staff sing na laukiba thodang adu matam pumbada lengdana anumak lehuragani hainasu makna makhata ki जो ट्रांसप्लांट जो कर रहे हैं ये अपने आप में एक बहुत बड़ा महान काम है, बड़ा पुण्य का काम है, क्योंकि इस तरह के कार्यों से क्योंकि जो व्यक्ति का जीवन और मरण तो है, हर व्यक्ति को जाना है, लेकिन जाते जाते वो किसी और को एक नई जिंदगी दे देता है तो ये उसके लिए, उस परिवार के लिए एक बहुत बड़ा काम होता है। उस जो व्यक्ति के अंगों को डोनेट करता है तो वो दूसरों की जिंदगी बना देता है और वो हमेशा के लिए एक जीवन में मतलब अमर की तरह हो जाता है। और मैं चाहूँगी कि सारे लोग इस सारी चीज़ों के लिए आगे आएं। हॉस्पिटल के तमाम वो डॉक्टरों को भी मैं बहुत बधाई देती हूँ और लोगों में एक मैसेज जाए कि इससे हमको किस तरह का हम मानवता का कार्य कर रहे हैं और लोगों को एक नई जिंदगी दे रहे हैं। तुंगी लाकदब मीरोन सिंगना सिगुम्बा मतौ तंबा कइनोदम थुमजन गिदोबा नत्रग मई थातो किदोब ऑर्गन से हिंगिंगाइदा हिंगबा मिस ब्रेन डेड अमोन जो हिंगलारोइदब सिदा मसी मतम सिदा डिसीजन अचौमा इमुंग न लोबी हिबसे यू हैव शोन द एग्जांपल यू हैव सेट अस रेकॉर्ड अमरम द हारगा सिगिसी अकोई हन अकोई मरिगु प्रजा पुनमकना हन थागतसरी Amoromda laikhidraba sarungbam Kennedy gi apopina hai mahak ki macha gi haksang kaya donate tawduna atopa singi punsi kanba ngamkhiba sida apenba poi icha gi kayatna anoba punsi ama phanglaba sing matam sangna leiba ngamba oirasunu haina makna phongdokhi dum private ta leibani nei mo si tawrasila o nang halai ta ko web ani du di posting de leibang hak to in tawbani na wa mata yon da tananingai oitia ba anu na ina Miku kudingi mabu ning sanda na lai mabu ning sanda mama ipa pa ai wang wang atane hekta sanga to ni ma ana hekta sanga kani ma nang kari sa nang ke kai to ra ke sareng sa sira sareng lai ru ra ke hek lai ru ba kho lu ba adum tau ja ba ing ha lai thai tare miku kudingi ai ngal lai na jabani na ina sukimati
थमोई सोपै वानिको अनिदुदी पोस्टिंग दा लेबनी मा मान थोप दुम चखि उनकान उनजबनी खंगदे आई हाइबु खंगदे माना चखि बेसे यासुकी मतिक नुआइते ngoi ba mioi ani do punsi nu sangbo oisinu isage kidni ani sigi mapanako aduni ma ngori haibagi wakhanda ko ye harau jareba ngasigi thoromaduda operation aduda mai pangna pangthokpada achauba thodang laukiba doctor nurse amadi medical staff sing amadi laikidraba sarungbam kennedy gi imung manungda governor Anusuiya Uikey na ikai khumna butki